Handak thokliba ising isau asina maram oireduna Pauna Bazar manungda leiriba Kakhulong khulgi maning thangba sarukta cheliba Nambul Turel paringda challiba retaining wall Ningkhaigadoure. Loinana mari leinaba department sing laktuna yengsinba hokre. Mafam asida ising ichau thoktuna miyamna chathok chasin tauba yadana leirakhibani. Adubu ngasi Kakhulonggi Nambul mapalomda ising khara hantharakpada retaining wall meter humfu hena Ningkhaigadaba mongda leiramkhibani. Maduda uzau ani amasu turelomda haithaduna leiramkhibani. Madudagi miyamna amadi Water Resources Department, Environment and Climate Change PWD na chingba miyoi singna yengsinbaga loinana tekthaduna leiriba using adu yantatkhi. Madugi matungda GI pipe phumduna retaining wall adu Ningkhaidana mathabak paikhatli. Panba yabadi Nambul Turel mapanda challiba retaining wall adu chahi tara helabani. Tahun dia satu, terus saya kira tahun dia satu. Kakhulong ki maning da retaining wall se kaiba hore maram aduna mari leinaba government ki kaino singna laaga ngakdang Kakhulong ki maning gi se ngak jengthokpi na baina miyam gi khongthang da khanganjari.